Impact TV meeting tabiriba khwai pumna mapu tenzing pukhram amnai kongna khuramjari amadi Khangminashi Manipur asigi anoba tangkak sida taram noksari ngasigi Khangminashi Manipur asida akhona akhanana mayamga thengna hanjaga dawriba adungum misak adudi ingudam kavita chanu akhogi body building women's body building gi hiram asida adukimatik maming puraklaba mana phanglaba misak amakhakni mayamga thengna hanjaduna magi matangda kari kari Kamaina magi journey se lake have the puna Khangminashi kavita ahamada khoi Khangminashi Manipur Impact TV gi program se taram noksari ishagi mingji ingudam kavita chanu na haire ko ado atai akhoi akoina khangdaba adagi viewers sing na khangdaba singsu ishagi ima ipa adagi ichinau kya subige haiba aduga leibham na kadai dagi no haiba dumaka mayam dam da Khangminashi ai babagi mingna ingudam Pereng sing aduga imagi na ingudam Nandila Devi ai chila ani le ai makhada iponi pa magaleje koi hum khaktani aduga ai address na langjing soba mamang likai langjing soba mamang likai akhoin lejari sisu kavita gi yumnani adada handakse kavita se akhoigi mayamna su masak khangbiba adagi hena su akhoina su hena unaning ba haitare kavita gi journey ju hena khangning ba Mr Manipur Women's ki da koi overall oina champion ju lobi rakkibi aduguma misak ama khakni kavita isagi chahi ji hojikti kya subire sagi chahi ji 21 chahi kya suruk padagi di sanaba hobirage som chahi sagi chahi 15 muk suba swai san 15 swai dagi ko ada kadai da tambirai education na adumaga khangjau education se ai je 10 je Little Flower School dagi to 11 12 kana HRD Academy adu hojikna Biramangol College da BSc 5th semester subject kari oina lobi hojik physical education yamna chanaba laine ada chahi 35 subasida isana haibadi chahi 35 surakpa haibadi nupi amagi magi akoigi journey dadi yamna adumuk adi mi kharana line mayam je laigre option je body building gi line se kamaina khanbi rakhibano aduga kanana sigi interest se sida pushin bi rakhi haibadi influence kumba ke laibibra dumaga kangje body building gi line se body building masana se aina chahi 35 khak suba tana haina haidi mamangai ngalingai matamdagi piklingai matamdai aduma masa phaba haksang phaba haksang phibam phajabse adum kalaga sum lae kalaga lakpusida natana aisho chief to pamameba adu aina khwaidagi pamjaba body gi physique ama extreme oiba aduga muscular oiba body physique ama attain to nabe damakta achieve to nabe damakta matik chaba lambi ama aina khanba matamda body building sida oiba Mansina influence isana dum pamjarakibagi ahan baje sanaba hobjidi kdaida howi aduga kamai tawgi adugi experience dum tagang share tobi ahamba sanaba horpase khoigi tera sapam lekte leiba KBB gym kanglei bodybuilders gym hana ma leje duda koi oja sapam joy gi makhada ihanana sanaba hokdokchar pane matamdu dadi sanabasi isana dum haksang phanabagi sanabane na khanbiram brana tragana sigumba competition bodybuilding competition gumusida yawge haina dum yam hek hobudagi ko isana adugi wakhalon doina lakpigi bra kamaina lakhi sida sanab hek horokpa matamdagi dieting gi sanabagi knowledge se yamna watpa taragasu isagi wakhalla aigi pandam Miss Olympia si khatang kalaga magi wakhal sida adum khong thangjin horokpane adu ai karam kanda yogadagi natraga ai ngamgadra ngamoidra haibagi thoidokpa yam vast oiba wakhali khaludraga su Olympia gi maglan adu khaktana maram oiraga ise sanabase ai yamna khinga hogjarapane hojiki sanabagi lamje changakibdai hek khong thangakibdagi adum championship matang adum lower lai adum adasu lakchage adugi matang je khoina wari sanadringe mamangda kavita je hana kamain tawrami haibadi akoigi angang oringai matamdana kamaina lakhi school daga je hekta sports daga je adum thawai yauraga lakhibra adugum badaga ko lamjen chen ba kai doba akoigi sports school gi activities taga je dum first taraga lakpra kamain tawbi ge sigi matang je kra khangjage hoi haksang ye khoi physical activities mayam sida adum participate tawje do isana hoi pamjab je akanba athoba arumba thangatpa yamna tawba ngamba yamna thangatpa ngamba adagi thaba ingang su matamda oraga su khoi gi hengon
ꯗ ꯁꯨꯕ ꯃꯇꯝꯗ ꯌꯥꯎꯁꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯁꯔꯨꯛꯇꯤ ꯌꯥꯔꯦ ꯄꯥꯡꯒꯟꯗꯗꯤ ꯀꯜꯂꯒ ꯁꯨꯝ ꯂꯥꯛꯆꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯑꯗꯨꯒ ꯃꯌꯥꯝꯗꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯏꯆꯪ ꯊꯧꯔꯒ ꯍꯦꯛꯇ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯉꯝꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯄꯥꯡꯒꯟꯗꯤ ꯀꯟꯖꯕ ꯑꯔꯨꯝꯕ ꯊꯥꯡꯒꯠꯄ ꯈꯣꯠꯀꯠꯄ ꯑꯗꯨꯗꯒꯤ ꯑꯀꯟ ꯑꯊꯧꯒꯤ ꯊꯕꯛꯉꯩꯗꯤ ꯂꯣꯏ ꯄꯥꯝꯖꯕ ꯂꯣꯏꯅꯃꯛ ꯇꯧꯖꯕ ꯑꯗꯨꯒ ꯃꯤꯒ ꯊꯦꯡꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯃꯌꯥꯝꯗꯒꯤ ꯂꯣꯠꯂꯒ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯂꯥꯛꯆꯩꯕ ꯑꯩꯗꯤ ꯏꯟꯇꯔꯦꯁꯁꯦ ꯑꯗꯣꯝꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯆꯤꯡꯉꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯀꯕꯤꯇꯥꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯅ ꯌꯥꯎꯕꯤꯔꯛꯄꯁꯤ 2019ꯗꯒꯤ ꯅꯠꯇꯦ 16ꯗꯒꯤ ꯌꯥꯎꯔꯛꯄ 19ꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯧꯕ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯣ 16ꯒꯤ ꯖꯔꯅꯤꯁꯤꯃꯒ खंजगे अदुदि 16 ꯑꯩꯅ ꯍꯦꯛ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯆꯍꯤꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯕꯁꯦ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯋꯨꯃꯦꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯑꯃ ꯑꯗꯨꯗꯒꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯁꯥꯟꯅꯔꯤꯕ ꯍꯧꯔꯛꯏꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯃꯤꯕ ꯈꯔꯁꯤ ꯄꯨꯟꯁꯜꯂꯒ ꯑꯗꯨꯃꯛ ꯌꯥꯔꯤꯃꯈꯩ ꯏꯁꯥꯅ ꯁ꯭ꯇꯦꯖꯇ ꯊꯣꯛꯑꯒ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯩꯁꯦ ꯁꯥꯟꯅꯕ ꯍꯦꯛ ꯍꯧꯕꯒ ꯑꯗꯨꯝ ꯈꯨꯠ ꯄꯥꯏꯔ ꯁ꯭ꯇꯦꯖꯇ ꯆꯤꯡꯈꯠꯄꯤꯔꯦꯕ ꯑꯩꯁꯨ ꯐꯖꯕ ꯊꯤꯕ ꯀꯩꯝ ꯈꯟꯗꯅ ꯍꯦꯛꯇ ꯃꯨꯛꯎꯔꯒꯦꯅ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯀꯣꯝꯄꯤꯠ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯣ ꯀꯣꯝꯄꯤꯇꯤꯁꯟꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯃꯉꯥꯈꯛ ꯊꯣꯛꯄꯗ ꯃꯔꯤ ꯊꯣꯛꯄꯗ ꯃꯔꯤ ꯁꯨꯕ ꯇꯥꯕ ꯃꯉꯥ ꯊꯣꯛꯄꯗ ꯃꯉꯥ ꯁꯨꯕ ꯇꯥꯕ ꯑꯁꯨꯃꯥꯏꯅ ꯑꯩ ꯖꯔꯅꯤꯁꯦ ꯑꯔꯣꯏꯕ ꯑꯁꯨꯝ ꯇꯥꯔ ꯁꯨꯝ ꯇꯞ ꯇꯞꯅ ꯂꯦꯞꯇꯅ ꯂꯥꯛꯑꯀꯥꯟꯗ ꯌꯧꯖꯔꯛꯄꯅꯦꯕ ꯑꯔꯣꯏꯕ ꯉꯥꯛꯇ ꯇꯥꯔ ꯂꯥꯁ ꯄꯣꯖꯤꯁꯟꯁꯦ ꯃꯇꯝꯗꯨꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯏꯁꯥꯅ ꯂꯥꯁꯀ ꯇꯥꯔꯛꯄ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯇꯥꯈꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯀꯥꯟꯗ ꯏꯁꯥꯒ ꯃꯇꯝꯗꯨꯗ ꯑꯩꯒ ꯃꯣꯏꯒ ꯀꯔꯤ ꯈꯦꯠꯅꯩ ꯀꯥꯏꯅꯒ ꯁꯨꯝ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯇꯤꯚꯦꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯤꯕ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯑꯩꯒ ꯃꯣꯏꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯑꯩꯅ ꯍꯣꯠꯅꯕꯗꯁꯨ ꯆꯥꯕꯗꯁꯨ ꯑꯩ ꯅꯣꯂꯦꯖꯁꯦ ꯐꯖꯅ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯁꯥꯟꯅꯕ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯅ ꯈꯪꯉꯤꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯅ ꯑꯗꯨꯒ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯅ ꯁꯦꯝꯕ ꯐꯖꯅ ꯁꯦꯝꯃꯒ ꯊꯣꯛꯈꯤꯕ ꯅꯠꯇꯕꯅꯤ나 ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯈꯪꯖꯩꯕ ꯑꯗꯨꯅ ꯑꯩꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯑꯆꯤꯞ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯤꯊꯤ ꯇꯥꯔꯁꯨ ꯇꯥꯅ ꯑꯗꯨꯝ ꯆꯪꯁꯟꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯑꯩꯅ ꯀꯣꯝꯄꯤꯠ ꯇꯧꯔ ꯂꯥꯛꯆꯕꯅꯦꯕ ꯕꯣꯗꯤꯒꯤ ꯆꯦꯟꯖꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯍꯧꯔꯛꯄ ꯖꯔꯅꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯆꯦꯟꯖꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯖꯩ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯗꯁꯨ ꯃꯈꯥ ꯄꯣꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯤꯡꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨ ꯏꯁꯥꯒꯤ ꯗꯥꯏꯇꯤꯡꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯗꯥꯏꯇꯤꯡꯁꯤꯅꯦꯅ ꯍꯥꯏꯅꯩ ꯃꯌꯥꯝꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯂꯩꯇꯕꯒꯨꯝꯕ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯦꯜ ꯂꯩꯇꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯁꯄꯣꯔꯠ ꯂꯩꯇꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯀꯕꯤꯇꯥꯒꯤꯗꯤ ꯏꯃꯨꯡꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯗꯥꯏꯇꯤꯡꯒꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯆꯥꯕꯒꯤ ꯃꯇꯝꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯆꯥꯅꯤꯡꯕ ꯆꯥꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄ꯭ꯔꯣꯇꯤꯟꯗꯣ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯆꯥꯕ ꯉꯝꯕꯤꯕ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯦꯛ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤꯅ ꯑꯩꯅ ꯗꯥꯏꯠꯁꯦ ꯅꯣꯡꯃꯩ ꯆꯥꯐꯝ ꯊꯣꯛꯄꯁꯦ ꯐꯪꯐꯝ ꯊꯣꯛꯄ ꯄ꯭ꯔꯣꯇꯤꯟ ꯚꯤꯇꯥꯃꯤꯟ ꯃꯤꯅꯔꯦꯜꯁ ꯑꯝꯇ ꯐꯪꯗꯦꯕ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯊꯣꯛꯑ ꯑꯃ ꯆꯥꯔꯒ ꯑꯐꯪꯕ ꯆꯥꯔꯒ ꯑꯗꯨꯝ ꯄꯪꯁꯥꯟ ꯁꯥꯟꯅꯔꯛꯄꯅꯦꯕ ꯑꯗꯨꯅ ꯁꯥꯟꯅꯕꯗ ꯄꯥꯡꯒꯟ ꯀꯟꯖ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯕꯣꯗꯤ ꯆꯦꯟꯖꯁꯤ ꯎꯕ ꯐꯪꯗꯦꯕ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯃꯥꯒꯤ ꯄ꯭ꯔꯣꯄꯣꯔꯁꯟꯗꯣ ꯆꯥꯔꯀꯥꯟꯗ ꯑꯩꯒꯤ ꯕꯣꯗꯤ ꯆꯦꯟꯖꯇꯣ ꯂꯥꯛꯀꯗꯧꯅꯦꯕ ꯃꯗꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯗꯥꯏꯇꯤꯡ ꯐꯖꯅ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯝꯅꯗꯤ ꯁꯞꯄꯣꯔꯠꯇꯤ ꯇꯧꯋꯦ ꯑꯗꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯒꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐꯤꯕꯝ ꯑꯃ ꯐꯕ ꯅꯠꯇꯕꯅꯤꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯒꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯣ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯒꯇꯪ ꯌꯥꯔꯤꯃꯈꯩ ꯀꯛꯊꯔꯒ ꯑꯩꯅ ꯑꯉꯝꯕꯗꯨꯗ ꯈꯔ ꯆꯥꯔꯒ ꯈꯔ ꯑꯩꯅ ꯕꯖꯦꯠꯇ ꯑꯣꯏꯅ ꯆꯥꯔꯒ ꯆꯠꯂꯦ ꯕꯖꯦꯠꯇ ꯑꯣꯏꯅ ꯌꯦꯡꯉꯒꯀꯣ ꯕꯖꯦꯠꯇ ꯑꯣꯏꯅ ꯆꯠꯂꯦ ꯑꯩꯒꯤ ꯕꯖꯦꯠꯇꯨꯅ ꯀꯣꯟꯅꯒꯗꯕ ꯑꯩꯉꯣꯟꯗ ꯏꯁꯥꯗꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯄ꯭ꯔꯣꯇꯤꯟꯗꯨꯁꯨ ꯆꯥꯗꯕ ꯌꯥꯗꯕ ꯑꯗꯨ ꯁ꯭ꯇ꯭ꯔꯒꯜꯁꯨ ꯑꯗꯨꯃꯛꯅꯤ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯛꯖꯥꯝꯄꯜ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯂꯝꯁꯤꯗ ꯅꯨꯄꯤꯒꯤꯗꯗꯤ ꯌꯥꯝꯗꯦ
aduga dieting gi matang da su nupa ga nupi ga su khar ma khenaram gani aduga nupa ga nupi ga dieting khena bai matang si do hypek pan piram mo ko ki viewers da dieting thoidong ngani pa ga nupi khena bagi wadi na te aduba hard work se khoin hena changi maram di masana muscularity oi bagi hormone se nupi ga ni pa ga yengna matam da akhoi da di yaw da bagum ne ba aduna masi ga manana achieve tawna na hona matam da nupi gi di fat percent ju yam thuna haikat ka leba sagi body structure akhoi gi genetics ki matung ina aduna masi myam se defeat tawna na bai damakta akhoi matam chupada akhoi diet se maintain taw ba habadi carbs carbohydrate ki chang sina medium na thamaga akhoi fat ki chang sina khar handana charaga fiber protein room da hena wangna aduki matik phangnana ba chana ba hona ba sine afa fa chinjak mayam sidagi akhoina phamam thapa protein gi chang aduga fiber gi chang vitamin minerals asina sing masing se phasana charaga atopa ahauba da su koina hoji hoji chana riba pamhang da phangi ba chinjak sing se ama hekte chaba yaba mu oidaba ado ngasai ju takpi gre budget to oina koina dum chana ba hone haise budget har ko matam da kari ga chala I haibadi kaino gi khoi gi meat ki mahota khoi si chai na tragna yerum asuk cha ga da suk chai gumba leibra adugumba khara aina yam sangna sana pa matam da whey protein se supplement se aina chang nai ne amta chaba ngamde maramdi supplement se whey protein kg ma laina khana bada lesing ama ani ahum pai draga di kona deba aduga makhoi di nomagi haidi aina leira ganda pi ke khot ke na haiba ngang to ngsin to bosu haibai khudong cha da ba myam leibani na yen gumba yerum gumba da hot chen tar ga di yerum oi tar di khoi ki khangna ba ni khangde lekai dukan dai ni khangde aina khar laushalaga adum khudaki leitra ga su na waithok waisin to ba haidi yengthok yengsin tawna ba aina khutna khongna lamba phangba mafamda phangba yen ni khangde yerum ni khangde ngangna ba da su nungai ba leithok laisin sum yaba singse sidoina thirakba yamna interesting oram dong male dom naga hang mu chat pakan daga ko akoina kai maram gi no kai no hadi han ba sana ba horok pa di body gi changes so adumak leiram gi roina akoina ju khanjai aduda matam du da sum sana ba gi line sida matam du da leiri ba ko gi body builder singse nupi gi da aduga hojik leiri ba natraga hojik nauna hogat chara iba women's body builder singsi kari khena ba laige haibadumuga khamjage haibadi matamduga hojika kari changes laige hena facility hena laibo oibra natraga matamduna kamaina struggle facilities ki matang dasu adagi coaching gi matang dasu kamaina laibigi haibadu khar khangjage matamduga hojika khena ba haragadi hojikna hen advance ore technology dasu duga oja singsi mahana lamjing bibagi mawong ju knowledge singsisu adugi metik hengale adugi supplement dasu dieting dasu hojina adugi metik se khumang sapselabani na hanaga hojikadi body change tawna hona bada transform tawse hojina scientific oina akakna ba matam amada semba ngamakpa aduga mamang haidana experiment ki type ta chatpa ma asisina khenamse experiment sida soi garde mo soi doini adudi 2019 gi journey sida mula asi 2019 na 19 da kavita na miss kanglaipak overall women's ki da champion lobire mr manipur gi women's open matam du gi 2019 gi overall lobire aduga akoi gi third asia pacific ta bangalore da aduna women's bodybuilding gi da namuka overall adu ahummaksi 2019 sida adumak champion ngatani lori jahana adum maning the last taram badagi ko adu six jina ahan bo ibidoira akoi gi keno kavita gi journey da champion loba horpase ahan bo idone ko matam du de kamaina phaubi gi aduga si phangna bo hotna bada kavita na no moda kyarak sana ba aduga dedication do kamain tawbi gi adumaga khangse thansin aina asia selamdai matam dadi asia se natural bodybuilding ni matam sida natural bodybuilding aduna akhoi se adu matam da ke akhoi KBB gym da adum sana jariba 2019 sida adu matam da su supplement su chaba ngamde adu nomagi yerum yen phawa haidi khonba ngamde ba aduna khara chaboi chada boi dum asia pacific se tongan ba atopa outside India gi mapanda atopa country singda tawasu dum yawe laibak fadana India da tare aduna anakpada tare nge sida akhoi gi sel yamna tingdabida yam nakna
ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯒꯤ ꯇꯥꯏꯇꯜꯁꯦ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯆꯠꯍꯧꯔꯁꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯑꯩ ꯆꯥꯕ ꯆꯥꯗꯕ ꯊꯤꯗꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯆꯥꯡꯗꯣ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯑꯩ ꯇꯧꯔꯒ ꯆꯥꯕ ꯆꯥꯗꯕ ꯊꯤꯗꯔꯒ ꯑꯅꯛꯄ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯇꯥꯕꯅꯤ나 ꯑꯩꯅ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯍꯧꯕꯅꯦꯕ Asia Pacific is matamna financially mating pangbigiba mi leibra habadi chatok chasing ꯑꯩꯈꯣꯏꯒꯤ ꯀꯣꯆ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯀꯣꯆ ꯑꯣꯖꯥ ꯖꯣꯏ ꯑꯣꯖꯥ ꯁꯥꯄꯝ ꯖꯣꯏꯅ ꯃꯥꯅ ꯇꯧꯕꯤꯗꯅ ꯂꯣꯀꯦꯂꯤꯇꯤꯁꯇ ꯑꯩꯈꯣꯏꯒꯤ ꯁꯣꯒꯨꯝꯕ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯁꯥꯏꯠꯇꯩꯕꯨꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯃꯦꯝꯕꯔꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯤꯝꯒꯤ ꯁꯤꯅꯤꯌꯔ ꯏꯌꯥꯝꯕꯁꯤꯡꯗꯨꯅꯀꯣ ꯑꯩꯈꯣꯏꯒꯤ ꯖꯤꯝꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯁꯥꯟꯅꯕꯁꯨ ꯑꯩ ꯏꯇꯣꯝꯇꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯄꯥꯡꯉꯒ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯥꯟꯅ ꯁꯨꯝ ꯃꯅꯤꯡ ꯊꯝꯕ ꯁꯨꯝ ꯇꯥꯔꯛꯑꯒ ꯑꯣꯚꯔꯑꯣꯜꯁꯦ ꯇꯝ ꯂꯧꯕ ꯍꯧꯔꯛꯄꯁꯦ ꯑꯩꯅ ꯃꯗꯨꯗꯒꯤꯗꯤ ꯃꯇꯨꯡ ꯇꯥꯕꯗꯒꯤꯗꯤ ꯃꯁꯤꯒꯤ ꯇꯥꯏꯇꯜꯁꯤꯗꯒꯤ ꯇꯥꯗꯅꯕ ꯑꯗꯨꯃꯛ ꯆꯠꯄ ꯉꯝꯕ ꯃꯦꯟꯇꯦꯟ ꯇꯧꯕ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯇꯐ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯃꯨꯛ ꯂꯝꯍꯥꯏ ꯑꯃꯃꯨꯛ ꯍꯧꯔꯛꯑꯦ ꯍꯥꯏꯕ ꯇꯥꯏ adudagidi akoigi mayamna su masak khangbiba adum hawra'e akoigi hana laikai na amana appreciate tawbiba adumai hawbirakpra kitang moigi response mayamdagi ju suma champion ama phange khotle na hairba matungi ahongbu khara leibra kamai thengnabi adugidadi khoi landam sidadi madugi ahongbodo ꯌꯥꯝ ꯀꯟꯅ ꯂꯩꯕ ꯑꯣꯏꯗꯦ ꯏꯃꯨꯡꯅꯕꯨꯗꯤ ꯑꯗꯨ ꯍꯣꯠꯅꯖꯔꯤꯕ ꯏꯁꯥꯃꯛꯅ ꯏꯁꯥꯒꯤ ꯑꯋꯥꯕ ꯏꯁꯥꯅ ꯈꯪꯖꯕ ꯁꯤꯗꯩ ꯍꯦꯟꯅ ꯈꯪꯕꯁꯦ ꯀꯅꯥꯁꯨ ꯂꯩꯇꯦꯕ ꯍꯦꯛ ꯃꯊꯪꯗ ꯏꯃꯥꯅꯦꯕ ꯑꯗꯨꯒ ꯃꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯍꯣꯡꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯇꯞꯅ ꯁꯨꯝ ꯃꯅꯤꯟ ꯈꯔ ꯐꯪꯕꯕꯨꯗꯤ ꯑꯩ ꯁꯨꯝ ꯎꯖꯩꯀꯣ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ yam henna support tawsilakpa adugumbadi leiteba atoppa masana gasu khara tongan bo oibanina adugi matang dasu akoi laksage aduda 2019 dagidi akoi isana champion me amama phangbi khare phangbiraba matungda 2020 lakpadadi akoi punna malem pumbada covid ki chaitheng amakak punna thengnaraga dumak waminare matamsidadi isagi body building dadi akoi sanaba maintain tawdaba yadaba diet maintain tawdaba yadaba mayam ama leiramgani covid manungdadi akoi kamaina keno struggle tawbikige covid manungsida akoina gym mayam se loi lonsan gre ko akoina sanaiba gym ni lonsan gre aduga sanafam ilai leselaktre en chena sanarame mina covid lakpa matamda yumda lengna leina bo khonaiba aina sanafam lei mafam thiraga yum thadoga atopa mafam da bo chatlaga isi thaung leirureba makhoi gi locality da samai tumina sanai khonai hena tabada isi chatlaga atopa mafam adasu leirure matam khara adusu yaselaktre maramde yumda ai imaga babaga se pulap hadi covid sina hospitalize tawreba thamuk se aduna positive oibagi hoi positive oibagi adumaina kemta leng ma khotpa yade tarasu ai nongmagi tawbam dokpa aina tawba yaba singdudi loimuk tawi yumda body weight exercise bar sing ni khangde push up tawni nongmagi kaidanaba ai exercise khadi dum soina tawi maramdi masi ai punsi gi saruk am oikreba hadi nongmagi chadaba yadaba thakdaba yadaba siga chap managreba andunda maintain se dumai num tawr lakre 2021 dadi isagi hojik 10 federation cup aduda overall third place or male third place si covid ki maramduna oigadoira na tragana kamaina matab yam competition yam tough oigibra kamain lebi competition tough oi aduna shu national chatpase ahambane aduga senior ngatane sidi open ne aduna aingondagi hena muscle maturity hele muscle maturity henbanina mukhoina ahenba kitang lai enasu honaragasu adugi mati honaragasu khoina si masana sidi isa ithantana kanna honajab adu khaktana yadeba honaribe mathak sida diet se aduki matik phajana piba mathau tai aina kanna sanaragasu madubu recovery lakhanba ngamba diet to machinjak to aina pidragadi madu phangba ngamdeba aina masal tholokpai mota mangselakpusu yaweba aduna asigumba myam leija taragasu aingondagi makhoina muscle maturity khara hele habis ai khangeba aduna aduda ai kesu
ꯊꯣꯏꯗꯣꯛꯅ ꯅꯤꯡꯍꯟꯅꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯦꯗꯔꯦꯁꯟ ꯀꯞꯁꯦ ꯂꯧꯗ꯭ꯔꯤꯐꯥꯎꯗꯤ ꯊꯣꯛꯀꯦ ꯈꯜꯂꯦ ꯍꯧꯖꯤꯛꯁꯨ ꯀꯣ ꯊꯣꯛꯁꯨ ꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯐꯦꯗꯔꯦꯁꯟ ꯀꯞꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏ ꯀꯕꯤꯇꯥꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯄꯤꯛꯄ ꯂꯝꯅꯤ ꯑꯗꯨꯒ ꯐꯦꯁꯤꯂꯤꯇꯤꯁꯨ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ ꯏꯁꯥꯅꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯊꯥꯔꯠ ꯄ꯭लेꯁ ꯐꯥꯎꯕ ꯂꯧꯕ ꯉꯝꯃꯛꯄꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯗꯨꯒ ꯀꯩꯁꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯤꯡꯉꯥꯏ ꯂꯩꯕꯒꯤ ꯃꯔꯝ ꯍꯥꯏꯗꯤ ꯂꯩꯇꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ 2022 ꯂꯥꯛꯄꯁꯤꯗꯗꯤ ꯀꯕꯤꯇꯥꯅ like almost every woman bodybuilding title je kavita giming dane hojik lairisi andaki Mr Manipur the women's overall gida laire adagi inter college best physics Mr Khamba gida women's gida overall oina adumak champion loinamak laure aduna akhoi ju tung tarak padasu aduki matik futures yam bright oina uzari do khangjaning mamna overall ana haiba matam sida kari sange aduga kari judge na karmaina yenge haibado adu matanga khoi viewers te thambiram overall haiba matamda overall se akhoi gi oiragadi open oiba adi weight category su leite height su leite age su leite pulap category ama khakta de thokminabse aduga atopa singda ni nipa gi da hairagana akhoi gi weight group ta masagi weight group ta first taba singdo first taba singdu gi marak ta gi su muk ama khatang khanbado adu khon overall haigani overall haigani nupi gi da weight ki matung in di leitre weight su leite height su leite pura open ne loina mak thokpa yaba adudi isada gi du senior me ama yaujaraga so adum gi marak ta gi kavita na champion lawr pa ngamapani adi akhanna bani haitare ado akoina women's body gi magi physics sida akoi nupa gi dadi yamna adumak yam distinguish oiba nwaina tawnai da nupi gi dadi akoi kamaina yengna bicep kumba kai gumba adu pulap oina yengbra khwaidagi maru oina jury sing na ko yengi se kamaina leibigi haibdu ju adi jury sina physics amada yengba matamda moina karambadana kam focus tawi adu mazu khangje yengbadi overall physics khongdane tonbu loima yengkani loina ma yengkani aduna khongdane tonbu okay adu pulap sina loina mak balance oidabu su yade ko okay magi body proportion dugi matung ina su laibra kamain tawi my body proportion size shape size muscle maturity aduga proportion sawa yengba nungaiba haiba tare ko aduga isagi fibam muti si chap chana loi lejaba chaw khangchaw sunataba akhoi body building haisi tabu yam pikpa akhoi footballer gumba lamjen chenba gumba adumani yam pikraga su body builder haibagi wahan thom laite madi it's all about big muscle ne big muscle with shredded oraga big oibado asine body building da akhoni yengise okay adu ne ba main point se koina ju hadi ngasai shredded oina ba ne ba khuzik hotnari ba fiber chare ba protein chapchana mongonda piri ba ko khoi gi vitamins minerals pluma koina isa da dieting da thajan ba da dakar oise shredded oiba muscle do koina purak pangam na ba hotna doine ba shredded oina with size to su ko okay ado yam nuai je kavita ga wai chana ba ai khangjaning bam ne ngasai gi khoi gi kavita ja hana little flower school da su tamme little flower school se ne pi ngak tani aduda hoji se kavita gi hana classmate natraga na hana khoi gi tinarak pai mana bi sing masing na kavita u matam da kamaina hai bi aduga matam da moina uramba kavita aduga hojik tu pura khenaram doine adugi response kamain lebe imana bi singi amarak tadi adumuju khangjagi makoina sudum aije hana dai dum khange asmaina masa phaba masa kanba masa phabagi iramda pamjabnina asigumda kaiguma khara tawrakani haibagi moina sum thajaba legi myamdo adumak makoina chapchana hojik sum ubo phangeba adugi positive response ubo phange aduga sidi akoina sum ke haitare kavita isa maksisu nupi moi banina khoigi relatives na taragana kairo laikai na su nang yum paloidra nang dugumagi question su khara leirangani en thajai ko adagi adum yengmo tan nang di adudi nang sigi line sida chat taragadi dugumagi question do aduju kitang kamaina leibige adugi matang da di adugi isana ga kamaina ga khumdok pagdo ko adum kangjege hoi mayam haire khoigi sagaina tai chilena adudagi maru pang singna kamain tawno yum kai palaroi darba samaina nipa dawna nipa mal laga le dabra hai aina
ꯖꯦꯟꯗꯔꯒꯤ ꯃꯇꯥꯡꯗꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯁꯤꯈꯛꯇꯒꯤ ꯋꯥ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯑꯃꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯄꯨꯟꯁꯤꯁꯤꯃ ꯆꯪꯅ ꯍꯣꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯄꯨꯟꯁꯤꯁꯤꯃ ꯆꯪꯍꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯗꯤ ꯑꯍꯥꯎꯕꯁꯨ ꯆꯥꯒꯦ ꯀꯣꯏꯕ ꯂꯥꯡꯕꯁꯨ ꯌꯥꯎꯒꯦ ꯑꯗꯨꯒ ꯑꯩꯅ ꯇꯣꯡꯊꯤꯟ ꯉꯥꯟꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯕ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯅꯤꯡꯕ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯅ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯃꯊꯟꯇ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨꯗ ꯄꯨꯡ 24ꯁꯦ ꯀꯥꯏꯊꯣꯛꯑꯒ ꯅꯤꯡꯖꯔꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯪꯉꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯗꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯑꯁꯤ ꯉꯝꯕꯁꯤꯅ ꯑꯩꯅ ꯀꯟꯅ ꯅꯤꯡꯖꯕꯁꯦ ꯑꯣꯀꯦ ꯗꯦꯗꯤꯀꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯏꯁꯥꯗꯗꯤ ꯐꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅꯤꯡꯕ ꯂꯥꯅꯤꯡꯕ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯗ ꯑꯗꯨꯝ ꯆꯥꯅꯤꯡꯕꯀꯣ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯃꯨꯛꯇꯤ ꯑꯗꯨꯗꯤ ꯀꯟꯇ꯭ꯔꯣꯜꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯃꯨꯛ ꯌꯥꯝꯒ ꯆꯥꯅꯤꯡꯉꯛꯄꯒ ꯌꯥꯎꯏꯗꯅꯀꯣ ꯑꯩꯈꯣꯏ ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤ ꯍꯣꯏ ꯑꯇꯣꯞꯄ ꯕꯣꯗꯤ ꯕꯤꯜꯗꯔꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯑꯣꯐ ꯁꯤꯖꯟ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯅꯤꯡꯕ ꯊꯥꯎ ꯊꯨꯝ ꯃꯌꯥꯝꯁꯦ ꯁꯨꯝ ꯄꯪꯆꯥ ꯑꯗꯨꯝ ꯆꯥꯁꯟꯅꯩ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯁꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯆꯥꯁꯟꯕ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯃꯁꯥꯅ ꯐꯦꯠ ꯕꯣꯗꯤ ꯐꯦꯠꯁꯦ ꯋꯥꯡꯒꯜꯂꯤ ꯍꯥꯏꯕ ꯈꯪꯖꯔ ꯂꯩꯕꯅꯤꯅ ꯏꯁꯥ ꯏꯇꯣꯝꯇ ꯃꯤꯡꯁꯦꯟꯁꯦ ꯌꯦꯡꯕꯗ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕ ꯃꯤꯀꯨꯞꯁꯦ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯔꯤꯃꯈꯩ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯦꯡꯕꯗꯣ ꯉꯝꯖꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯏꯁꯥ ꯄꯦꯟꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯔꯤꯃꯈꯩ ꯃꯦꯟꯇꯦꯟꯁꯦ ꯑꯩ ꯃꯤꯡꯁꯦꯟꯗ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯒ ꯑꯁꯤ ꯐꯤꯕꯝꯁꯦ ꯌꯧꯈ꯭ꯔ ꯁꯤꯗ ꯀꯃꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗꯒꯤ ꯁꯤ ꯐꯤꯕꯝꯁꯦ ꯂꯩꯔꯒ ꯈꯨꯗꯛꯇ ꯍꯦꯛꯇ ꯃꯥꯡꯍꯟꯕꯗꯣ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯑꯗꯨꯅ ꯈꯔ ꯈꯔ ꯌꯥꯝꯅ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯉꯝꯖꯕꯗꯨꯗꯤ ꯑꯗꯨꯃꯛ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯌꯥꯝ ꯀꯟꯅ ꯋꯥꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯦꯗꯥꯞꯇꯦꯁꯟ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯁꯤ ꯆꯥꯁꯟꯗꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯗꯤ ꯈꯤꯇꯪ ꯆꯥꯕ ꯃꯇꯝꯗ ꯌꯥꯝ ꯅꯣꯏꯒꯜꯂꯦꯕ ꯐꯦꯠ ꯄꯔꯁꯦꯟꯁꯦ ꯌꯥꯝ ꯋꯥꯡꯒꯜꯂꯦꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯅꯅꯕ ꯏꯁꯥꯅ ꯈꯪꯖꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯣꯀꯦ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯁꯥꯟꯅꯁꯤꯅ ꯄꯨꯔꯥ ꯁꯥꯏꯠ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯀꯕꯤꯇꯥꯅ ꯑꯉꯥꯡꯒ ꯑꯣꯏꯔꯤꯉꯩꯗꯒ ꯍꯧꯖꯤꯛꯇꯤ ꯆꯥꯈꯤꯗ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯄꯥꯝꯖꯅꯒ ꯂꯩꯈꯤꯕ ꯏꯟꯖꯥꯡꯒ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯒꯤ ꯃꯊꯦꯜꯒ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯀꯣ ꯈꯦꯠꯅꯕꯗꯨꯗ ꯃꯇꯝꯗꯨꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯅ ꯀꯃꯥꯏꯅ ꯀꯔꯤ ꯀꯔꯤ ꯑꯣꯏꯅ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕꯤꯒꯦ ꯑꯗꯨꯁꯨ ꯈꯪꯖꯒꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩꯗꯤ ꯆꯥꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯔ ꯍꯧꯔꯛꯄꯅꯤ나 ꯑꯗꯨꯝ ꯄꯪꯆꯥ ꯆꯥꯏꯕ ꯄꯨꯡꯆꯥ ꯆꯥꯏ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝꯃꯤꯉꯩ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣ ꯌꯥꯝꯅ ꯄꯦꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯦꯛꯇ ꯄꯨꯛ ꯊꯟꯅꯕ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯆꯥꯁꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯁꯨꯝ ꯆꯥꯔꯒꯗꯤ ꯆꯥꯡ ꯑꯃꯗꯀꯣ ꯃꯇꯝꯗꯨꯗꯗꯤ ꯄꯨꯡꯆꯥ ꯆꯥꯁꯤꯜꯂꯦꯕ ꯑꯗꯨꯝꯀꯣ ꯌꯥꯝ ꯆꯥꯏ ꯆꯥꯕ ꯄꯥꯝꯃꯦꯕ ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯀꯔꯝꯕ ꯏꯟꯖꯥꯡꯅꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯤꯉꯩ ꯆꯝꯅ ꯂꯣꯏ ꯆꯥꯔꯦ ꯆꯝꯅ ꯂꯣꯏꯅꯃꯛꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩ ꯐꯦꯠ ꯀꯠ ꯇꯧꯅꯕ ꯑꯗꯣꯝꯗ ꯑꯣꯏꯅꯀꯣ ꯍꯣꯏ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯗꯤ ꯑꯁ ꯑꯗꯨ ꯊꯣꯡꯕ ꯑꯗꯒꯤ ꯑꯗꯨ ꯉꯧꯕ ꯀꯥꯏꯅ ꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯡꯂꯤ ꯖꯁ ꯃꯥꯒꯤ ꯉꯁꯥꯏ ꯀꯕꯤꯇꯥꯅꯁꯨ ꯄꯟꯕꯤꯈꯤꯕ ꯗꯦꯗꯤꯀꯦꯁꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯨꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯔꯤꯖꯜꯠꯇꯨꯅꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯝꯄꯤꯌꯟ ꯃꯌꯥꯝ ꯑꯃ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯄꯗ ꯃꯥꯏ ꯄꯥꯛꯏꯅꯤ ꯀꯣ ꯀꯕꯤꯇꯥꯅꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯅꯕꯗꯁꯨ ꯀꯕꯤꯇꯥꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯣꯕꯤꯁ ꯂꯩꯕꯤꯕ꯭ꯔꯥ ꯍꯣꯕꯤ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯀꯔꯤ ꯂꯥꯏ ꯌꯦꯛꯄꯅꯤ ꯈꯪꯗꯦ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯂꯩꯕꯤ ꯑꯗꯨꯝ ꯁꯥꯏꯠꯇꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯦꯛ ꯃꯊꯪꯗ ꯑꯩꯒꯤ ꯍꯣꯕꯤꯁꯦ ꯏꯕ ꯏꯕ ꯏꯕꯁꯦ ꯁꯨꯝ ꯄꯥꯝꯖꯩ ꯑꯩꯅ ꯁꯩꯔꯦꯡꯃ ꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯋꯥꯔꯦꯡꯃ ꯏꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯐꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯉꯛꯄꯅꯤ ꯈꯪꯗꯦ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯁꯨꯝ ꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯑꯅꯤ ꯁꯨꯝ ꯏꯁꯟꯕ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯗ ꯑꯍꯣꯡꯕ ꯈꯤꯇꯪ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯏꯁꯟꯕ ꯌꯥꯕꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯈꯔ ꯏꯕ ꯁꯥꯟꯅꯕ ꯑꯁꯤ ꯏꯕꯁꯦ ꯑꯩꯒꯤ ꯁꯨꯝ ꯍꯣꯕꯤ ꯑꯃꯁꯨ ꯑꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯍꯣꯕꯤꯁꯇꯨꯅꯁꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯕꯤꯇꯥꯅ ꯔꯤꯇꯥꯌꯔꯃꯦꯟꯒꯤ ꯃꯃꯥꯡ ꯑꯣꯏꯒꯦꯔꯥ ꯏꯁꯥꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯃ ꯐꯣꯡꯕꯒꯤ ꯋꯥꯈꯜꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯩꯗꯅ ꯍꯧꯖꯤꯛ ꯑꯥꯏꯗꯤꯌꯥꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯏꯕꯁꯨ ꯄꯥꯝꯖꯕꯅꯤꯅ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯤ ꯏꯊꯣꯛꯑꯒꯗꯤ ꯌꯥꯝꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯅꯤꯁꯨ ꯈꯜꯂꯤ ꯀꯃꯥꯏꯅ ꯈꯟꯕꯤ ꯑꯗꯨꯃꯥꯏꯅꯁꯨ ꯁꯨꯝ ꯏꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯦ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯕ ꯑꯃ ꯑꯣꯏꯅ ꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯤ ꯌꯥꯝ ꯁꯥꯡꯕ
ꯁꯤ ꯑꯩ ꯌꯥꯝꯅ ꯁꯥꯡꯕ ꯀꯣꯏꯊꯣꯛꯄꯁꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯄꯥꯝꯕ ꯑꯣꯏꯖꯗꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯀꯜꯂꯛꯆꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯁꯦ ꯋꯥꯍꯩ ꯈꯔꯗ ꯁꯨꯞꯆꯜꯂꯒ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯁꯩꯔꯦꯡꯒꯤ ꯃꯑꯣꯡꯗ ꯁꯩꯔꯦꯡꯒꯨꯝꯕ ꯃꯑꯣꯡꯗ ꯑꯗꯨꯒꯨꯝꯕꯗꯅ ꯍꯦꯟꯅ ꯄꯥꯝꯖꯩꯕ ꯑꯁ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯂꯥꯏꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯗꯁꯨ ꯑꯗꯣꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯗ ꯑꯗꯨꯝ ꯏꯕꯤꯕ꯭ꯔꯥ ꯏꯪꯂꯤꯁꯇ ꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯌꯥꯝꯕꯅ ꯑꯩꯁꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯁꯤꯗ ꯑꯗꯨꯝ ꯏꯌꯦꯕ ꯀꯕꯤꯇꯥꯒꯤ ꯍꯧꯖꯤꯛ 2022 ꯑꯗꯨꯛꯀꯤ ꯃꯇꯤꯛ 19ꯗꯒꯤ ꯍꯧꯔꯒ ꯖꯔꯅꯤꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯃꯛꯁꯨ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤ ꯇꯨꯡ ꯇꯥꯔꯛꯄꯗ ꯀꯕꯤꯇꯥꯅ ꯆꯪꯁꯤꯟꯒꯦꯅ ꯈꯟꯕ ꯈꯣꯡꯊꯥꯡꯁꯦ ꯁꯤꯅ ꯀꯔꯝꯕ ꯇ꯭ꯔꯣꯐꯤꯁ ꯑꯣꯏꯒꯅꯤ ꯀꯔꯝꯕ ꯀꯝꯄꯤꯇꯤꯁꯟꯁ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯁꯦ ꯁꯤ ꯐꯥꯎꯕꯗꯤ ꯌꯧꯔꯗꯤ ꯑꯩꯒꯤ ꯍꯣꯠꯅꯖꯔꯤꯁꯦ ꯐꯪꯒꯅꯤ ꯀꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒꯤ ꯑꯦꯝꯗꯨꯃꯒ ꯃꯌꯥꯝꯗ ꯇꯥꯛꯄꯤꯔꯝꯃꯨ ꯌꯥꯝ ꯀꯟꯅ ꯂꯥꯞꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯁꯟ ꯀꯞ ꯐꯦꯗꯔꯦꯁꯟ ꯀꯞ 2023ꯒꯤ ꯐꯦꯗꯔꯦꯁꯟ ꯀꯞꯁꯤꯒ ꯑꯗꯨꯒ ꯋꯥꯔꯜ ꯃꯤꯁꯇꯔ ꯋꯥꯔꯜꯁꯤꯁꯨ ꯆꯠꯀꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯥꯟꯗꯝꯗꯣ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯂꯦꯝꯄꯤꯌꯥ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯕꯁꯦ ꯃꯥꯒꯤ ꯖꯔꯅꯤꯁꯦ ꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯝꯃꯥꯏ ꯑꯃꯃꯨꯛ ꯍꯥꯡꯗꯣꯛꯀꯦꯅ ꯈꯜꯂꯦꯕ ꯑꯣꯀꯦ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤꯀꯣ ꯑꯗꯨꯗ ꯑꯦꯝ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯇꯥꯔꯒꯦꯠꯇꯨꯗ ꯂꯩꯔꯦꯕ ꯑꯣꯀꯦ ꯇꯥꯔꯒꯦꯠꯇꯨꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯀꯣꯆꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯃꯨꯇꯨꯝ ꯙꯅꯦꯁꯣꯔ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤꯗꯁꯨ ꯕꯦꯁ ꯀꯣꯆ ꯑꯗꯨꯃꯛ ꯃꯅꯥ ꯐꯪꯕꯤꯈ꯭ꯔꯕ ꯏꯁꯥꯒꯤꯁꯨ ꯀꯣꯆ ꯑꯣꯏꯕꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯑꯣꯖꯥ ꯖꯣꯏꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯨꯇꯨꯝ ꯙꯅꯦꯁꯣꯔꯅ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯈꯤꯕꯅꯣ ꯑꯣꯖꯥꯁꯤꯅ ꯑꯗꯨꯒ ꯑꯣꯖꯥꯁꯦ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯕꯦꯁ ꯀꯣꯆꯀ ꯐꯪꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯒ ꯀꯕꯤꯇꯥꯒꯤ ꯖꯔꯅꯤꯁꯤꯁꯨ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯑꯍꯣꯡꯕ ꯀꯃꯥꯏꯅ ꯂꯥꯛꯄꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯔꯤ ꯑꯍꯥꯟꯕ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯣꯏꯒꯤ ꯃꯈꯥꯗ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯇꯥꯛꯄꯤ ꯐꯖꯅ ꯁꯦꯟꯅꯕꯤ ꯑꯗꯨꯕꯨ ꯇꯦꯛꯅꯣꯂꯣꯖꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯇꯤꯡꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯂꯦꯛ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯁꯦ ꯑꯣꯖꯥ ꯑꯃ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯑꯣꯖꯥ ꯙꯅꯦꯁꯣꯔꯁꯦ ꯊꯦꯡꯅꯖꯕꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯙꯅꯦꯁꯣꯔ ꯃꯈꯥꯗ ꯑꯃꯨꯛ ꯑꯩ ꯁꯥꯟꯅꯕ ꯍꯧꯖꯔꯦ ꯑꯗꯨꯅ ꯃꯥꯅ ꯗꯥꯏꯠꯀꯤ ꯃꯇꯥꯡ ꯗꯥꯏꯠꯇ ꯑꯗꯨꯗꯒꯤ ꯁꯥꯟꯅꯕꯗ ꯂꯣꯏꯅꯃꯛ ꯑꯅꯧꯕ ꯄꯦꯖ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯑꯩ ꯕꯣꯗꯤꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯑꯅꯧꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯁꯦꯝꯕꯤꯔꯛꯄꯅꯦꯕ ꯑꯣꯖꯥꯁꯦ ꯃꯥꯁꯦ ꯕꯦꯁ ꯀꯣꯆ ꯀꯥꯏꯅ ꯐꯪꯉꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆꯁꯤ ꯃꯔꯝꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯂꯝꯖꯤꯡꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯃꯦꯗꯜ ꯂꯣꯏꯅꯃꯛ ꯂꯧꯕ ꯉꯝꯃꯦꯕ ꯑꯗꯨ ꯃꯗꯨ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯇꯥꯛꯑꯦꯕ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯍꯥꯏꯕꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯇꯧꯕ ꯉꯝꯕ ꯃꯍꯥꯛꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯅ ꯃꯦꯗꯜ ꯑꯃꯃꯝ ꯂꯣꯏꯅ ꯂꯧꯕ ꯉꯝꯅꯅꯕꯒꯤ ꯇꯥꯡꯀꯛꯇꯨꯐꯥꯎ ꯃꯥꯅ ꯇꯥꯛꯑꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯁ ꯀꯣꯆ ꯃꯥꯅ ꯀꯕꯤꯇꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯌꯦꯡꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯥꯟꯅꯔꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯂꯝꯗ ꯀꯅꯥ ꯑꯣꯏꯕꯒꯅꯤ ꯍꯧꯖꯤꯛ ꯂꯥꯏꯛ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯀꯩꯗꯒꯤ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯕꯤꯇꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕꯁꯦ ꯔꯣꯅꯤ ꯀꯣꯜꯃꯦꯟ ꯖꯦ ꯀꯂꯔ ꯑꯩꯅ ꯑꯉꯥꯡ ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯃꯈꯣꯏꯅ ꯑꯣꯂꯦꯝꯄꯤꯌꯥꯗ ꯃꯨꯛꯈꯥꯏꯅꯕꯗꯣ ꯁꯨꯝ ꯎꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯇꯩ ꯀꯩꯝꯇ ꯎꯗꯕꯤꯗ ꯑꯩꯁꯦ ꯔꯣꯅꯤ ꯀꯣꯜꯃꯦꯟꯗ ꯗꯧꯅ ꯐꯕ ꯅꯠꯇꯕ ꯃꯉꯣꯟꯗꯒꯤ ꯈꯖꯤꯛ ꯈꯔꯥꯛꯀ ꯍꯦꯜꯂꯒꯗꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯃꯗ ꯁꯨꯝ ꯑꯣꯏꯊꯣꯛꯄ ꯑꯣꯏꯊꯣꯛꯇꯕꯗꯨꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦꯕ ꯑꯗꯨꯒ ꯃꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯁꯨم ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯐꯅꯤꯡꯉꯤꯕ ꯆꯥꯡꯗꯨꯐꯥꯎ ꯐꯗ꯭ꯔꯤꯐꯥꯎꯗꯤ ꯏꯁꯥꯁꯦ ꯁꯨꯝ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯗꯨꯒ ꯑꯗꯨꯐꯥꯎ ꯌꯧꯕ ꯉꯝꯒꯗꯔꯥ ꯉꯝꯃꯣꯏꯗꯔꯥ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯃꯊꯪꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯩ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯜꯂꯨꯗ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯄꯥꯝꯖꯕꯒꯤ ꯃꯪꯂꯥꯟꯗꯨꯃꯗꯤ ꯁꯨꯝ ꯃꯪꯉꯒ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯛ ꯁꯣꯏꯗꯅꯁꯨ ꯐꯪꯒꯅꯤꯅꯁꯨ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯅꯤꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯀꯕꯤꯇꯥꯕꯨ ꯌꯦꯡꯕꯤꯔꯤꯕ ꯀꯕꯤꯇꯥꯒꯤ ꯖꯔꯅꯤ ꯀꯕꯤꯇꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯏꯟꯁꯄꯥꯏꯔꯦꯁꯟ ꯑꯃ ꯐꯪꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯕꯤꯇꯥꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯦꯁꯦꯖꯀꯨꯝꯕ ꯄꯤꯅꯤꯡꯕ ꯑꯗꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯕꯤꯇꯥꯒꯤ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅꯔꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ
para lessons kumba leibiragadi kitang share tawbiram. ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁꯥ ꯏꯊꯟꯇꯒꯤ ꯁꯥꯐꯨ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯤꯅ ꯏꯜꯂꯒ ꯆꯠꯄ ꯅꯠꯇꯕ ꯏꯁꯥꯒꯤ ꯁꯥꯐꯨꯗꯅ ꯏꯊꯟꯇ ꯆꯠꯆꯕ ꯑꯁꯤꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯂꯦꯛ ꯑꯣꯐ ꯗꯥꯏꯠ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯆꯥꯕ ꯉꯝꯕ ꯉꯝꯗꯕ ꯂꯩꯕ ꯂꯩꯇꯕꯗꯨ ꯊꯤꯗꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯂꯦꯞꯇꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯆꯠꯂꯝꯕ ꯉꯝꯅꯕꯇ ꯍꯣꯠꯅꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯉꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯀꯕꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯉꯁꯤ ꯃꯉꯥꯜ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯀꯕꯤꯇꯥꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯀꯕꯤꯇꯥꯅ ꯊꯝꯕꯤꯔꯤꯕ ꯏꯁꯥꯒꯤ ꯑꯦꯝꯗꯨꯗꯁꯨ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯅꯁꯨ ꯊꯥꯖꯩ ꯑꯗꯨꯒ ꯑꯣꯏꯕꯁꯨ ꯑꯣꯏꯕꯤꯌꯨ. ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯕꯤꯇꯥꯕꯨ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ. ꯉꯁꯤ ꯏꯪꯒꯨꯗꯝ ꯀꯕꯤꯇꯥ ꯆꯅꯨꯒ ꯊꯦꯡꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯤ. ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯦꯟꯁꯤꯟꯖꯔꯦ. ꯇꯦꯟꯖꯤꯡ ꯄꯨꯈꯝꯕꯝꯅ ꯑꯗꯣꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ.